Manipurda thokliba irang asi India na silaga thokhanba nate kanglup anigi marakta sanaraga thokhanbani haina amukogi President 𝗓𝗓𝗓𝗓 𝗓𝗏 afongdokhrei wafam asing asi All Manipur Maitai Pangal Clubs Organization 𝗂𝗏𝗏𝗧𝗏𝗓 𝗂𝗏𝗓𝗓 mapok kumon thoram JN Manipur Dance Academy auditorium da pangthokhibada phongdokhibani thoram aduda 𝗂𝗏𝗏𝗧𝗏𝗓 Working President 𝗂𝗏𝗓𝗓 amukogi President 𝗓𝗓𝗓𝗓 𝗓𝗏 Federation of Madrasa Manipur ki General Secretary Janab Alhas Mufti Salatur Rahman Moinam All Manipur Women's Voluntary Association Amawabagi President 𝗂𝗏𝗓𝗓 Kuncharani Poirai Lemarol Merapaibi Apunba Manipur ki Vice President RK Leibak Tombi Ketrigao Apunba Nupilup ki President Ima Jano na mathang sina tharom ki athoiba mithunglen sing oina saruk yakhe Nandoluwang na hai Manipur da thokliba irang ase Government of India ki ajoba maithiba amani lengak leitabagi khudamni malem ki tongan ba leibak kya gi mamangda India ki Prime Minister na koina chatuna thabak kaya tawrabasu India ki state ama oiriba Manipur da thoklib irang ase tha mapan helaklaba fawada loishinba ngamdaba asina lengak heitabani haibasi mayek saina taklei thokliba irang asiki matangda yumda form tuna lanthengari ba mioisngi asoiba yengduna comment piba ki thabak ase toklasi isa na landform da chongduna asoiba semdoklasi apunagi saktam kaidana ba pamdaba thodok thoktana ba honaminasi lonna Indian Citizenship Amendment pass tawkibasi igi khongul mari amata khomjin ba oirabasu Manipur gi oinadi igi mari changlak kadaba laite masagi mari matasing magi lamdamda thambiyu migi mafamda thamjina ba hona biganu tongan ba mafum kaya dagi miyoi kya jangsilakpana mitop na masing helaba lamdam ama oire ek asina Manipur gi mafamda konsindana ba hona bada miyam nasu mateng pangbiyu apun bagi kholaw lawminasi haina su phongdokhe Manipur gi yam sathi birang se losin bangam da bai bisi Government of India gi achauba maithiba amani amadi lengak haitebe khudamne pithribi gi leba kya gi mamangda aikhoi gi India gi Prime Minister Honorable Prime Minister Narendra Modi na koina chalaga hana thabak tawrosu hojik Manipur thoiba wathok asi losin bangam da basina India gi lengak pai bam khoise haitabane habji pithribi miyam da mairam gane tasengna Bharat Sarkar na Manipur gi irang ase sanaraga thonba sillaga thonba ta sanaraga sondam sanaga thawai tholi bane aduna ngasi tha mapal helaba tha mapal ngi nong mai tare aduma mi ahum de bune helaba se masi losin mangam dribane aduna koi Manipur gi miyamna wakan yamna khanbam changi Manipur gi yelongi khudingmak yamna chekchina thobak chongi amadi koi tawgada ba besi yamna khanbam changi sigumba lurba matam majida koi amana amada waruna ba thabak tomineba masingi marakta waruna ba nungayanda ba thokna ba hona minasi aduga thabak tawriba mayam thawai khobak ta haptana adu masibam napam da sanga thabak tawriba mayam na tropa thabak ta apen da khara leiragasu miyamna akoi thabak yawda mayamna adugumba phajaiga phajatiga lariga chumiga na maram pi le bai se yamna tawaida ba thabamni Nakalamaramda thoramadu da sarukyaraduna 𝗂𝗏𝗏𝗧𝗏𝗓 Working President 𝗂𝗏𝗓𝗓𝗓 afongdorakpada Manipur da thokliba irang asna hiram khudingda chauna akaiba pire irang aselosina bahonabada Central Government madi Manipur Government ki miyamna matau karamna waroshin purakadoribano thokliba irang asigi waroshin asi politics na oigadoribra paliba government asi lakpada miyam ki safe oire khankibani adubu chahi farakadoriba irang asi matau karamna loshin gane irang asna tungi yumbi oirakadoriba nahasingbu karamba maikaida pugadori irang asigi China di relief camp ta leiriba miyam na hena fangle panda mamaga lonina lan jangsilakliba miyoi singna pari puri gi liglam kaidana ba khongjang adu khongthang ama handoktuna apunbagi saktam kaidana ba hotna biu athuba matamda hana gumtang du laita ba lamdam ama halakpa oirasunu matung tarakpa kaya dasu awa ana taraba miyoi kya gi mateng panghegan haina su phongdokhe akhoi miyam bijerinba haidi yai pa paujel haiba tare hauji tholiba mangda tadana leiba mamang sahigi megi tang ahumdagi laiba thoganingdaba violence asina lamdam sida section khudingmakta tongan ba student da economy da culture da hiram khudingmakta saitheng piaba violence asina matam sang sum chathar pa haibasi ngasigi ampapogi mapok kumol asiga loinana nuai ta duma han phongdokchari asigumba thoganingdaba thodogasi matam sangna thoga sum leiba haibasi khoina maikai kaya thona ingmada solution si ubo phangdi haibadi state government Central Government amadi miyam
하이버 섹션 어홈시다 솔루션시 까롬다기 보라카다기 까다이롬다기 라카다기 하이버시 안파코기 워킹 프레시덴트 나무에나 부지 파우도 우고 판게 아도 징콩 징야다 아마디 동안 리립다 레이바 람담싱 이레이사싱기 아와바싱시 안파코나수 학탱나나 서야야두나 락사리